ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯇꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯦꯔꯥꯛ ꯀꯣꯛꯄꯤꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ D.N. Khuman꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯣꯌꯨꯝꯂꯥꯏꯒꯤ ꯆꯩꯔꯥꯛ ꯐꯪꯂꯕ ꯎꯆꯤ ꯑꯍꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯥꯕꯤ, ꯌꯥꯆꯧ ꯑꯃꯗꯤ ꯌꯥꯇꯨꯝ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯎꯆꯤꯒꯤ ꯂꯩꯕꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯐꯧ ꯃꯨꯜꯂꯝꯗꯥꯏ ꯃꯇꯝ ꯑꯃꯗ ꯁꯥꯕꯤ ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯤꯑꯣꯏꯕ ꯇꯥꯕ ꯂꯩꯕꯥꯛ ꯑꯃꯗ ꯑꯁꯨꯝ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯤꯑꯣꯏꯕ ꯇꯥꯕ ꯂꯩꯕꯥꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯥꯕꯤꯅ ꯃꯇꯥꯎ ꯑꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯌꯥꯆꯧ, ꯏꯇꯥꯎ ꯌꯥꯇꯨꯝ, ꯅꯣꯏꯅꯤꯕꯨ ꯆꯠꯄꯁꯤ ꯉꯥꯛꯇ ꯂꯦꯞꯈꯣꯅꯤ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." "ꯏꯇꯥꯎ ꯁꯥꯕꯤ, ꯀꯩ ꯋꯥꯅꯣ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯣ? ꯍꯥꯏꯌꯨꯅꯦ ꯏꯇꯥꯎ." "ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯂꯥꯛꯄꯁꯦ, ꯅꯣꯏꯅꯤꯕꯨ ꯅꯣꯡꯃꯇꯁꯨ ꯏꯁꯤꯡ ꯊꯦꯡꯕ ꯌꯥꯗꯦ, ꯃꯅꯝꯅꯁꯨ ꯌꯥꯗ꯭ꯔꯦ, ꯆꯠꯃꯤꯟꯅꯔꯤꯕ ꯑꯩꯅ ꯐꯥꯎꯕ ꯅꯣꯏꯅꯤꯒꯤ ꯃꯅꯝꯁꯦ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦꯕ꯫ ꯑꯗꯨꯅꯅꯦ, ꯃꯥꯡꯗ ꯎꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗꯅꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯏꯔꯨꯖꯊꯣꯛꯁꯤꯗꯅ꯫ ꯃꯐꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯎꯆꯤ ꯂꯩꯕꯥꯛꯇꯨ ꯅꯠꯇꯦ, ꯃꯗꯨ ꯈꯪꯅ ꯊꯕꯛ ꯇꯧꯁꯤꯀꯣ꯫ ꯑꯩꯅꯕꯨ ꯍꯥꯏꯕ ꯏꯜꯂꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯣ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ, ꯏꯔꯨ ꯍꯥꯟꯅ ꯂꯨꯊꯣꯛꯁꯤ." ꯎꯆꯤ ꯁꯥꯕꯤꯅ ꯃꯇꯥꯎ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯏꯔꯨꯖꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯔꯨꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯈꯨꯜ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯍꯦꯛ ꯌꯧꯕꯒ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯆꯤ ꯑꯍꯨꯝꯗꯣ ꯌꯨꯝ ꯑꯃ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯐꯛꯂꯥꯡ ꯈꯔ ꯍꯣꯕ ꯑꯃꯟꯕ ꯌꯨꯝ ꯑꯃ ꯎꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯍꯣꯕꯗꯨꯗ ꯎꯆꯤ ꯑꯍꯨꯝꯗꯣ ꯆꯪꯂꯛꯏ꯫ "ꯏꯇꯥꯎ ꯁꯥꯕꯤ, ꯄꯨꯛꯁꯤꯗꯤ ꯂꯥꯝꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯣ ꯏꯇꯥꯎ, ꯌꯨꯝ ꯑꯁꯦ ꯆꯥꯅꯤꯡꯉꯥꯏꯁꯨ ꯑꯃꯠꯇ ꯂꯩꯇꯦ, ꯐꯧ ꯆꯦꯡ ꯃꯔꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯇꯣꯞꯄ ꯌꯨꯝ ꯑꯃ ꯑꯣꯏꯅ ꯌꯦꯡꯂꯨꯔꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ." ꯁꯥꯕꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯣꯏꯅꯤꯁꯤꯗꯤ ꯎꯆꯤ ꯃꯥꯟꯖꯗꯦꯗꯀꯣ, ꯅꯣꯏꯅꯤꯕꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕꯒ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯣꯕ? ꯑꯩꯗꯤꯅꯦ ꯆꯥꯗ꯭ꯔꯕꯁꯨ ꯉꯁꯤꯒꯤꯗꯤ ꯇꯨꯝꯃꯅꯤꯌꯦ꯫ ꯑꯗꯣ ꯅꯣꯏꯅꯤꯗꯤ ꯊꯤꯕꯣꯡ ꯂꯥꯎꯕꯅꯤꯅ ꯆꯤꯟꯖꯥꯛ ꯊꯤꯔꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯄꯥꯝꯕꯗꯣ ꯇꯧꯔꯨꯔꯣ, ꯑꯗꯨꯒꯅꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕ ꯅꯁꯥ ꯅꯁꯥꯒꯤꯅꯤꯀꯣ." "ꯐꯔꯦ, ꯑꯩ ꯇꯨꯝꯃꯒꯦ, ꯋꯥꯔꯦ." ꯁꯥꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯎꯆꯤ ꯑꯅꯤꯗꯣ ꯂꯥꯝꯂꯕꯁꯨ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯃ ꯆꯥꯎꯊꯣꯏꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏ, ꯇꯥꯕ꯭ꯔꯣ? ꯅꯪ ꯃꯥꯃ ꯂꯥꯛꯏꯅꯦꯍꯦ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ, ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ?" ꯆꯥꯎꯊꯣꯏ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ, ꯅꯣꯡꯃꯒꯤ ꯊꯕꯛ ꯂꯦꯞꯇꯕ ꯃꯤꯁꯛꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯂꯧ ꯈꯥꯎꯔꯨꯕꯅ ꯃꯁꯥ ꯑꯗꯨ ꯋꯥꯃꯟꯕꯗꯒꯤ ꯍꯧꯒꯠꯄ ꯀꯥꯎꯈꯩ ꯇꯨꯝꯖꯔꯤ꯫ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯕꯗꯒꯤ ꯆꯥꯎꯊꯣꯏ ꯃꯤꯀꯞ ꯊꯣꯔꯛꯂꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ "ꯗꯥꯗꯥ, ꯑꯩꯗꯤ ꯉꯔꯥꯡꯗꯣ ꯊꯕꯛ ꯈꯔ ꯍꯦꯟꯖꯜꯂꯨꯔꯦ, ꯑꯗꯨꯅ ꯋꯥꯃꯟꯕꯗꯒꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯨꯔꯦ꯫ ꯑꯗꯣ ꯗꯥꯗꯥ, ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯔꯕꯅꯣ?" "ꯆꯥꯎꯊꯣꯏ, ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯇꯥꯗꯒꯤ ꯐꯧꯗꯣ ꯍꯪꯆꯤꯠ ꯈꯥꯎꯒꯦꯗꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯈꯥꯎꯅꯅꯕ ꯃꯤ ꯊꯤꯕꯗ ꯍꯪꯆꯤꯠꯁꯦ ꯀꯅꯥ ꯑꯃꯠꯇ ꯁꯪꯉꯦ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨ ꯆꯥꯎꯊꯣꯏ, ꯅꯍꯥꯛꯅ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯣ ꯅꯍꯥꯛꯄꯨ ꯉꯝꯒꯗ꯭ꯔꯣ?" "ꯗꯥꯗꯥ, ꯌꯥꯔꯒꯗꯤ ꯉꯁꯤꯗꯒꯤ ꯈꯥꯎꯕꯗ ꯍꯧꯖꯒꯦ, ꯏꯇꯣꯝꯇꯒ ꯑꯣꯏꯔꯦ ꯍꯪꯆꯤꯠ ꯂꯣꯏꯕ ꯉꯝꯃꯣꯏ, ꯑꯗꯨꯅ ꯗꯥꯗꯥ ꯉꯁꯤꯗꯒꯤ ꯍꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ?" "ꯆꯥꯎꯊꯣꯏ, ꯇꯥꯗꯒꯤꯗꯤ ꯉꯁꯤꯗꯒꯤ ꯑꯣꯏꯔꯕꯁꯨ ꯀꯥꯏꯗꯦꯗ꯫ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯅꯪꯅ ꯐꯅꯅꯕ ꯍꯦꯛ ꯇꯧꯔꯣꯀꯣ꯫ ꯑꯗꯨꯗꯤ ꯇꯥꯗꯁꯨ ꯆꯠꯂꯒꯦ ꯍꯩ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯆꯥꯎꯊꯣꯏꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯔꯝꯃꯤ, ꯑꯗꯨꯒ ꯂꯧꯗ ꯆꯠꯈꯤ꯫ ꯆꯥꯎꯊꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯎꯆꯤ ꯑꯍꯨꯝꯗꯣ ꯃꯕꯨꯛ ꯂꯥꯝꯃꯟꯈꯤꯕꯅ ꯆꯥꯎꯊꯣꯏꯅ ꯆꯥꯛ ꯊꯣꯡꯈꯤꯕ ꯆꯐꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯎꯆꯤ ꯑꯍꯨꯝꯗꯨꯅ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ
ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯆꯥꯛ ꯈꯔ ꯌꯥꯎꯔꯤꯕꯗꯨ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯦꯝꯍꯟꯗꯅ ꯂꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯕꯤꯅ ꯃꯇꯥꯎ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥꯎ, ꯅꯣꯏ ꯑꯅꯤꯕꯨ ꯄꯨꯛ ꯊꯜꯂꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯂꯩꯐꯝ ꯁꯦꯝꯗꯕ ꯌꯥꯔꯣꯏ꯫ ꯌꯨꯝꯕꯨꯅ ꯃꯌꯨꯝ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯨ ꯂꯩꯅꯅꯕ ꯁꯦꯝꯃꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯝꯗꯅ ꯏꯐꯣꯡ ꯐꯣꯡꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯎꯆꯤ ꯂꯩꯕꯥꯛꯇ ꯍꯜꯂꯔꯣꯏꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯗꯗꯤ ꯐꯧ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯐꯪꯗꯦ꯫ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯤꯗꯣ꯫ ꯑꯗꯣ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯌꯥꯇꯣ꯫ ꯅꯪꯅ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗꯒꯤ ꯍꯨꯠꯄ ꯍꯧꯔꯛꯑꯣ꯫ ꯑꯗꯨꯒ ꯏꯇꯥꯎ ꯌꯥꯆꯧ, ꯅꯪꯅ ꯃꯈꯥꯔꯣꯝꯗꯒꯤ, ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯏꯁꯤꯗꯒꯤ ꯍꯨꯠꯄ ꯍꯦꯛꯇ ꯍꯧꯔꯛꯂꯒꯦ꯫ ꯌꯨꯝꯕꯨ ꯅꯨꯄꯥꯗꯨꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯍꯨꯠꯀꯗꯧꯕꯅꯤꯀꯣ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯂꯩꯅꯅꯕ ꯃꯀꯣꯟ ꯍꯨꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯥꯎꯊꯣꯏ ꯂꯧꯐꯝ ꯌꯧꯔꯕꯗ ꯄꯟꯊꯕ ꯇꯧꯗꯨꯅ ꯐꯧ ꯈꯥꯎꯕ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯈꯥꯎꯔꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯈꯔ ꯂꯩꯕ ꯐꯩꯗꯣꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯩꯗꯣꯝ ꯑꯗꯨ ꯈꯥꯎꯕ ꯑꯃꯨꯛ ꯍꯧꯔꯛꯄꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯎꯔꯝꯃꯤ꯫ ꯉꯥ ꯑꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯉꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯐꯥꯔꯝꯃꯤ꯫ ꯑꯁ, ꯉꯁꯤꯗꯤ ꯉꯥ ꯆꯥꯕ ꯇꯥꯔꯦꯗꯣ꯫ ꯀꯨꯏꯔꯦ ꯂꯧ ꯍꯦꯛ ꯀꯨꯝꯕꯗꯒꯤ ꯉꯥ ꯆꯥꯈꯤꯗꯕꯁꯦ꯫ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯉꯥ ꯆꯥꯎ ꯍꯥꯏꯗꯅ ꯇꯝꯕꯤꯔ ꯃꯥꯜꯂꯤꯁꯦ꯫ ꯉꯥꯁꯤꯁꯨ ꯑꯆꯧ ꯑꯆꯧꯕ ꯌꯥꯝꯅ ꯌꯥꯎꯔꯤꯅꯤ ꯁꯤꯗꯤ꯫ ꯃꯆꯤꯟꯗ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯤ, ꯑꯗꯨꯒ ꯉꯥ ꯐꯥꯕꯁꯨ ꯂꯦꯞꯇꯦ꯫ ꯉꯥ ꯈꯔ ꯌꯥꯝꯅ ꯐꯥꯔꯕ ꯃꯇꯨꯡ ꯐꯧ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯈꯥꯎꯔꯝꯃꯤ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯃꯝꯁꯨꯛ ꯃꯝꯁꯨꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯁꯨ ꯃꯝꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯌꯨꯝꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯆꯥꯎꯊꯣꯏ ꯀꯥꯈ꯭ꯔꯕꯗ ꯍꯪꯉꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯂꯧꯕꯨꯛꯇꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯇꯥ, ꯈꯣꯏ ꯍꯨꯝꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕꯀꯣ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯉꯥ ꯃꯌꯥꯝ ꯆꯥꯕ ꯐꯪꯂꯅꯤꯗꯅ ꯈꯜꯂꯨꯔꯒ ꯋꯥꯈꯜꯒ ꯂꯣꯡꯗꯥ ꯇꯥꯔꯦ ꯍꯥꯏꯗꯨꯅꯤ꯫ ꯑꯁ! ꯏꯇꯥ ꯑꯔꯤꯕꯤ, ꯅꯪꯕꯨ ꯋꯥꯈꯜꯗꯣ ꯇꯞꯊꯈꯣꯅꯦ꯫ ꯂꯥꯛꯑꯣ, ꯉꯥ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯤꯊꯔꯝꯕ ꯌꯥꯏ꯫ ꯂꯥꯛꯑꯣ, ꯍꯥꯟꯅ ꯌꯦꯡꯂꯨꯈꯤꯁꯤ꯫ ꯉꯥꯀꯨꯞ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯕ꯫ ꯍꯣꯏ ꯏꯇꯥ, ꯌꯦꯡꯂꯨꯔꯁꯤ꯫ ꯑꯗꯣ ꯏꯇꯥ, ꯑꯩꯒꯤ ꯃꯤꯡꯂꯣ ꯏꯇꯥꯅ ꯑꯔꯤꯕꯤꯒ ꯀꯧꯔꯤꯕꯗꯨꯕꯣ? ꯃꯤ ꯑꯩꯗꯤ ꯏꯟꯈꯠꯂꯛꯂꯤꯕꯤ, ꯃꯊꯣꯠ ꯀꯥꯕꯇ ꯉꯥꯏꯔꯤꯕꯤ ꯍꯪꯉꯣꯏ ꯂꯩꯁꯥꯕꯤꯅꯤꯀꯣ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡꯁꯦ ꯇꯊꯣꯠꯄꯤ ꯍꯥꯏꯅ ꯀꯧꯀꯣ ꯉꯁꯤꯗꯒꯤ꯫ ꯑꯗꯨꯒ ꯏꯇꯥ, ꯅꯪꯒꯤꯗꯅꯦ ꯑꯅꯧꯕꯤ, ꯑꯗꯨꯒ ꯏꯇꯥ ꯑꯃꯁꯤꯅ ꯅꯧꯗꯕꯤ ꯀꯧꯔꯁꯤꯀꯣ꯫ ꯌꯥꯅꯔꯦꯀꯣ ꯅꯣꯏꯅꯦ? ꯍꯣꯏꯁꯦ, ꯀꯧꯔꯒꯦ꯫ ꯑꯗꯣ ꯂꯥꯛꯑꯣ, ꯉꯥꯀꯨꯞ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯥꯔꯨꯁꯦꯕ, ꯄꯨꯛꯁꯦ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯍꯪꯉꯣꯏ ꯑꯍꯨꯝ ꯑꯗꯨ ꯉꯥ ꯂꯩꯕ ꯐꯩꯗꯣꯝ ꯑꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯐꯩꯗꯣꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯉꯥꯀꯨꯞ ꯈꯔ ꯑꯗꯨ ꯐꯥꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯪꯉꯣꯏ ꯇꯊꯣꯠꯄꯤꯅ ꯃꯇꯥ ꯑꯅꯤꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯏꯇꯥ, ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯅꯣꯏꯅꯤꯕꯣ? ꯈꯔ ꯆꯥꯔꯕꯗꯤ ꯌꯥꯔꯦ, ꯅꯕꯨꯛꯇꯣ ꯄꯣꯈꯥꯏꯔꯅꯤ ꯍꯥꯏꯕ꯫ ꯍꯣꯔꯦꯟꯗꯤ ꯑꯍꯤꯡ ꯇꯨꯝꯅꯤ ꯀꯥꯎꯔꯅꯤꯅꯦ꯫ ꯒꯣ ꯒꯣ ꯒꯣꯅ ꯈꯣꯡꯕꯗ ꯅꯣꯡꯉꯥꯟꯗꯣꯏ ꯑꯣꯏꯔꯅꯤ꯫ ꯑꯗꯨ ꯂꯥꯛꯑꯣ, ꯏꯀꯣꯟꯅ ꯆꯪꯉꯁꯤ꯫ ꯂꯤꯟ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯊꯋꯥꯏ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯍꯪꯉꯣꯏ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯣ ꯃꯀꯣꯟꯗ ꯆꯪꯗꯨꯅ ꯂꯩꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯥꯎꯊꯣꯏ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯆꯤ ꯑꯃ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ, ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯎꯆꯤꯒ ꯆꯪꯂꯛꯂꯤꯁꯤꯕꯣ? ꯁꯨꯔꯒ ꯆꯥꯕ ꯐꯧ ꯆꯦꯡ ꯂꯩꯇꯕ ꯑꯩꯒꯤꯁꯤꯗ ꯃꯣꯏꯗꯤ ꯀꯔꯤꯒꯤ ꯆꯪꯂꯛꯂꯤꯕꯅꯣꯅꯦ? ꯐꯧ ꯆꯦꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯌꯨꯝꯗ ꯆꯪꯒꯦꯗꯤ ꯂꯩꯇꯗ꯭ꯔꯥ? ꯍꯣꯏꯗ, ꯂꯩꯖꯔꯁꯅꯨ꯫ ꯆꯥꯛꯇꯤ ꯂꯣꯏꯔꯦꯁꯦ, ꯆꯥꯊꯣꯛꯂꯒꯦꯗ꯫ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯅ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯈꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈꯤ꯫ ꯆꯥꯎꯊꯣꯏ ꯍꯦꯛ ꯆꯪꯈꯤꯕꯒ ꯎꯆꯤ ꯑꯍꯨꯝꯗꯨꯅ ꯆꯐꯨ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯈꯔ ꯑꯗꯨ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯂꯣꯏꯕꯒ ꯎꯆꯤ ꯑꯍꯨꯝꯗꯨꯁꯨ ꯃꯀꯣꯟꯅ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯎꯆꯤ ꯁꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯐꯧ ꯆꯦꯡ ꯂꯩꯇꯕ ꯌꯨꯝꯅꯤꯗꯅ꯫ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤꯗꯤ ꯑꯇꯣꯞꯄ ꯌꯨꯝ ꯑꯃ ꯊꯤꯗꯨꯅ ꯂꯩꯔꯁꯤꯔꯥ? ꯅꯨꯄꯥꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯆꯔꯥꯝ ꯆꯗꯠꯅꯔꯛꯀꯅꯤꯗꯅ ꯈꯜꯂꯤ ꯑꯩꯗꯤ꯫ ꯁꯕꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯎꯆꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯁꯕꯤꯌꯥ, ꯅꯣꯏ ꯍꯣꯡꯒꯦꯁꯨ ꯍꯣꯡꯈ꯭ꯔꯣ꯫ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯍꯧꯔꯒꯦ꯫ ꯑꯇꯣꯞꯄꯗꯒ ꯍꯣꯡꯂꯒ ꯋꯥꯅꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦꯀꯣ ꯑꯩꯗꯤ꯫ ꯂꯩꯅꯨꯡ ꯍꯨꯠꯄꯒ ꯉꯝꯃꯔꯣꯏ꯫ ꯏꯌꯥ ꯑꯁꯤꯁꯨ ꯉꯁꯥꯏ ꯂꯩꯅꯨꯡ ꯍꯨꯠꯄꯗ ꯂꯣꯏꯅ ꯀꯣꯝꯈ꯭ꯔꯦ꯫ ꯁꯕꯤꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯏꯇꯥꯎ, ꯐꯔꯦ, ꯑꯗꯨꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯁꯤ꯫
Ado hayengdi nupasina phau khawba chatpada akhoi humsu inasiko phau chakidaba kuire aduna hayengdi phau charusib Mathangi numitni chauthoi ayukki chak toklaba matungda lau khawba thoraklami chauthoi hek thokhibaga uchi ahumdusu chauthoi gi matungda inarei asumna ngahakki matung laufam yoraklami laufam yorabada chauthoi phau khawba horami pungja khara khawraba matung numitna kokton yorapa matamni chauthoi wamanbadagi urum amada chanlaktuna ngahak potharami uchi ahumdusu labukaduda phau tuptuna leiri tanja aduda lobu laktuna asumna hairami Chauthoi warabro nangbo tadana lakribase karigumba mahaigedana lakribani tada kari wano hekta haibiyo Chauthoi phau khawbase hayeng loisindaba yaroidorine aduna hapu ngamgadro adubu tadadi loini haiba thajadi lawrak ama phaning chitti khawre ado awatpa taise hayeng gi numita loisinba ngamgadro nangbo ngamloidaba oirabadi tada nangi sel piba ngamoiko fare fare tada muk haligi ngamoidaba oirabadi khawrurano ngamgadaba oirabadi khawroko wahai ase hairamlaga lapu ado mayumda kakhirami lapu chatkrabada chauthoi makokadu paiduna machinda sumna hairami aidi kamdawni shide lawose lawrak mukti khawjilabani lawrak mukta su ngairibani se adubu hayenggi numita loiba haibasibo oithokadrane fare laina tamba malakchirasani ai ngamnana hotnarage handaki thabagase aigi punsigi changyeng amani khalage adugi matung phau ado makha tana amu khauche pumnamakase uchi ahumduna pumnamak khanglami mirol ngangba haitrabasu miroldi loina khanglami maram aduna makhoi ahumdo nungaitaba phauche sabina ngahak tumina wakhal khalaba matungda matawanida sunna hairami ita aikhoi yumda halasi aikhoi hum wa aruba makhanadaba yadre lao halasi ase hainaduna uchi ahumado chauthoi yum tamna mukhalagle yum yorabada sabida mataw uchi ani duna asumna hangjarei itaw sabi hojikti yumsu yore aduna itawna yamna luba wa matarasi haibado kari wano haidudana itaw sabi itawani su taro ai haige aikhoina ngasi leiriba yumsigi yumbuse magi mating pangdaba yadabani karigumba mating ase aikhoina khangna una pangdrabadi aikhoi humse minungsi leidaba haibado tasena oirani aduna nupadugi mating khara pangsi matam maduda uchi ani duna yamna khangningna mataw sabida sumna hangjare itaw sabi kari karamba matinu aikhoina pangdoriba mating sibo itaw atay mating nate aikhoigi chinjak so watanaba aduga migi awabasu koknanaba mating ngasi numit tadringaida aikhoi hum hongnaduna mafam asida leiriba uchi pumnama unagadobani adugi matung aikhoina makhoidasu mating nigadobani karigumba mafam asida hanadagi leiraklaba uchi mayamna yabirabadi hayeng labukta pumduna aikhoina leiriba yumbu nupasina khawriba phawdo aikhoina phawkhokta chiktuna angamba thadakadobani adumna tawbidrabadi aikhoina matam khara nungaina legaduriba yumbu se awaba haibado oiragani maramdi hayenggi numita lemhoriba phawado lobu nupa aduna khawba loisilu karigumba ngamdrabadi aikhoina leiriba yumbu sigi sel amata piroi hairi ita maram aduna mahagi awabase aikhoina su saruk yasi haibabu kari khalibagi tawani de itaw sabi aikhoina di itawna tawsi haibado adum yarabani adu ita uchi mayamda pau piba haibado thenkiba tare hojikti aikhoi hum puna chatlaga pau pibagi mahuta tongan chatnarasi aduga pau pirasi do hainariba wafamado yanabadagi uchi ahumdo maigai tongan na chatnarami aduga thengnaba uchi pumbada mating pangbinaba haijarami asumna numit asigi nungdang thenglaba phawba uchi pumbada mating dinuraba matung makhoi ahumado chaukthoigi yumda amuk halaklami amaromda chauthoi di chaksangduda chakkana thongli aduga wakhal kya su khanjari
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯅꯤ ꯎꯆꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯆꯥꯎꯊꯣꯏꯒꯤ ꯏꯪꯈꯣꯜꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯎꯆꯤ ꯃꯌꯥꯝ ꯑꯗꯨ ꯂꯥꯛꯑꯦ ꯈꯪꯂꯕꯗ ꯎꯆꯤ ꯑꯍꯨꯝꯗꯨꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯁꯕꯤꯅ ꯂꯥꯛꯂꯤꯕ ꯎꯆꯤ ꯃꯌꯥꯝꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯉꯥꯛꯅ ꯂꯥꯛꯄꯤꯕꯒꯤ ꯃꯌꯥꯝꯒꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯃꯛ ꯂꯧꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯍꯣꯔꯦꯟꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯧꯈꯣꯛ ꯄꯨꯝꯕ ꯀꯛꯀꯗꯧꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯣꯔꯦꯟꯁꯦ ꯑꯩꯈꯣꯏꯕꯨ ꯎꯗꯅꯕ ꯇꯧꯁꯤꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯂꯕꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯈꯪꯍꯟꯗꯅꯕ ꯍꯣꯠꯅꯁꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯅꯅꯕ ꯇꯧꯔꯁꯤꯗꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯁꯤꯡ ꯊꯤꯉꯝꯂꯔꯣꯏꯗꯕ ꯎꯆꯤ ꯃꯌꯥꯝ ꯑꯗꯣ ꯁꯕꯤ ꯑꯃꯗꯤ ꯃꯇꯥꯎ ꯑꯅꯤꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯎꯆꯤ ꯃꯌꯥꯝꯗꯨꯅ ꯂꯧꯕꯨꯛ ꯍꯦꯛ ꯌꯧꯕꯒ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯥꯎꯊꯣꯏ ꯃꯈꯨꯠꯇ ꯆꯥꯛꯌꯣꯝ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯧ ꯈꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯧꯐꯝ ꯌꯧꯔꯕꯗ ꯄꯟꯊꯕ ꯇꯧꯗꯅ ꯂꯧ ꯈꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯪꯉꯣꯏ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨꯁꯨ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯛꯂꯛꯏ꯫ ꯍꯪꯉꯣꯏ ꯇꯊꯣꯠꯄꯤꯅ ꯃꯇꯥ ꯑꯅꯤꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯃꯅꯝ ꯀꯟꯕ ꯁꯥꯒ ꯂꯩꯔꯕ ꯖꯥꯠꯂꯅꯦ ꯉꯍꯥꯟꯈꯩꯗꯤ ꯁꯨꯃꯥꯏꯅ ꯃꯅꯝ ꯅꯝꯗꯕꯅꯤ꯫ ꯑꯗꯨꯅꯤ ꯏꯇꯥ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯀꯔꯤ ꯃꯅꯝꯅꯣ ꯁꯤꯕꯣ꯫ ꯏꯇꯥ ꯅꯣꯏꯅꯤ ꯅꯃꯤꯠꯅ ꯅꯥꯆꯣꯏꯅꯨꯀꯣ ꯂꯥꯛꯑꯣ ꯉꯍꯥꯟꯒꯤ ꯉꯥ ꯐꯥꯗꯨꯅ ꯆꯥꯕ ꯂꯧꯐꯝꯗꯣ ꯑꯗꯣꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯍꯪꯉꯣꯏ ꯑꯍꯨꯝ ꯑꯗꯨ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯆꯥꯎꯊꯣꯏꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯗꯕ ꯌꯥꯗꯦ ꯈꯟꯅ ꯐꯧ ꯑꯗꯨ ꯈꯥꯎꯕ ꯂꯦꯞꯂꯝꯗꯦ꯫ ꯍꯪꯉꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯥꯎꯊꯣꯏꯒꯤ ꯂꯧꯐꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯪꯉꯣꯏ ꯑꯍꯨꯝꯗꯨꯅ ꯂꯧꯐꯝ ꯍꯦꯛ ꯌꯧꯕꯒ ꯆꯥꯎꯊꯣꯏꯅ ꯄꯨꯔꯛꯂꯤꯕ ꯆꯥꯌꯣꯝ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯪꯉꯣꯏ ꯑꯍꯨꯝꯗꯨꯅ ꯆꯥꯎꯊꯣꯏꯒꯤ ꯆꯥꯛꯌꯣꯝ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯇꯤꯟ ꯀꯥꯡ ꯇꯣꯡꯈꯤꯗꯅꯕ ꯍꯪꯉꯣꯏ ꯑꯍꯨꯝꯗꯨꯅ ꯇꯤꯟ ꯀꯥꯡ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯛꯄ ꯃꯇꯝꯗ ꯆꯥꯎꯊꯣꯏ ꯋꯥꯃꯟꯈꯤꯕꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯆꯥꯎꯊꯣꯏꯅ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯎꯆꯤ ꯃꯌꯥꯝ ꯑꯗꯨ ꯃꯥꯟꯅꯗꯨꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯐꯧ ꯃꯈꯣꯡꯁꯤꯡꯗꯨ ꯆꯤꯛꯇꯨꯅ ꯀꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏ ꯑꯋꯥꯕ ꯈꯔ ꯐꯔꯕꯗ ꯐꯧ ꯑꯗꯨ ꯑꯃꯨꯛ ꯈꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯆꯤꯁꯤꯡꯗꯨ ꯆꯥꯎꯊꯣꯏꯅ ꯎꯈꯤꯗꯅꯕ ꯍꯩꯅ ꯁꯤꯡꯅ ꯐꯧꯈꯣꯛ ꯑꯗꯨ ꯀꯛꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯁꯨ ꯅꯣꯟꯊꯕ ꯋꯥꯃꯟꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯟꯈꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯐꯧ ꯑꯗꯨꯗꯤ ꯈꯔꯇꯃꯛ ꯉꯥꯏꯔꯝꯂꯦ ꯑꯌꯥꯝꯕ ꯂꯣꯏꯅ ꯈꯥꯎꯔꯝꯈꯤ꯫ ꯆꯥꯎꯊꯣꯏ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯌꯥꯝꯈ꯭ꯔꯕ ꯐꯧ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯅꯥ ꯂꯥꯛꯇꯨꯅ ꯈꯥꯎꯔꯝꯂꯤꯕ ꯑꯁꯤ ꯈꯟꯕꯗ ꯃꯀꯣꯛ ꯉꯥꯎꯖꯩ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯂꯧ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ꯫ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯣ ꯃꯪꯂꯥ ꯅꯠꯇ꯭ꯔꯒꯅ ꯇꯥꯏꯕꯪꯂꯥ? ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯐꯧ ꯑꯁꯤ ꯀꯅꯥ ꯂꯥꯛꯇꯨꯅ ꯈꯥꯎꯔꯝꯂꯤꯕꯅꯣ? ꯐꯧ ꯑꯁꯤꯗꯤ ꯊꯥꯡꯒꯣꯜꯅ ꯈꯥꯎꯕꯗꯤ ꯅꯠꯇꯦ ꯊꯥꯡꯒꯣꯜꯅꯗꯤ ꯑꯁꯨꯝꯅ ꯈꯥꯎꯕ ꯍꯧꯅꯗꯦ꯫ ꯃꯁꯤꯕꯨ ꯀꯔꯝꯅꯅꯣ? ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯣꯏꯔꯤꯗ꯭ꯔꯥ? ꯀꯩꯅꯣ ꯐꯧꯁꯤ ꯂꯦꯡꯉꯤꯕꯁꯤꯕꯣ ꯃꯈꯥꯗ ꯀꯔꯤ ꯂꯩꯔꯤꯕꯖꯥꯠꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯐꯧ ꯑꯗꯨ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯆꯤ ꯈꯔ ꯀꯨꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯎꯆꯤ ꯑꯗꯣ ꯆꯥꯎꯊꯣꯏꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯂꯧꯄꯥꯛ ꯄꯨꯝꯕꯗꯒꯤ ꯃꯁꯤꯡ ꯊꯤꯕ ꯉꯝꯂꯔꯣꯏꯗꯕ ꯎꯆꯤ ꯃꯌꯥꯝ ꯊꯣꯛꯂꯛꯈꯤ꯫ ꯎꯆꯤ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯆꯥꯎꯊꯣꯏ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯩꯅꯣ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯃꯄꯨ ꯃꯍꯥꯛꯅ ꯈꯪꯕꯤꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ꯭ꯔꯥ? ꯎꯆꯤ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦꯀꯣ? ꯐꯔꯦ ꯑꯩꯅ ꯎꯆꯤ ꯃꯌꯥꯝꯒꯤ ꯊꯧꯕꯤꯃꯟ ꯈꯪꯕ ꯎꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯈꯜꯂꯕ ꯃꯇꯨꯡ ꯂꯦꯝꯍꯧꯔꯤꯕ ꯐꯧ ꯑꯗꯨ ꯈꯥꯎꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯆꯥꯎꯊꯣꯏ ꯃꯌꯨꯝ ꯀꯥꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯇꯤꯌꯥ ꯄꯨꯝꯕꯗꯨ ꯅꯣꯡ ꯀꯟꯅ ꯃꯪꯂꯛꯈꯤ꯫ ꯆꯥꯎꯊꯣꯏ ꯍꯣꯕꯦ ꯍꯣꯕꯦ ꯂꯣꯏꯁꯤꯟꯗꯨꯅ ꯅꯣꯡ ꯅꯪꯗ꯭ꯔꯤꯉꯩ ꯃꯌꯨꯝ ꯌꯧꯅꯅꯕ ꯈꯣꯡꯀꯥꯞ ꯑꯗꯨ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯂꯧꯄꯨ ꯑꯗꯨꯗꯤ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ꯫ ꯐꯈ꯭ꯔꯦꯗ ꯃꯣꯏ ꯑꯁꯤꯒꯨꯝꯕ ꯃꯇꯨ ꯁꯣꯟꯕ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕ ꯃꯤꯑꯣꯏꯁꯦ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ꯫ ꯍꯟꯗꯛꯁꯦ ꯁꯦꯜꯒ ꯂꯩꯇꯕꯒ ꯑꯋꯥꯕ ꯄꯣꯛꯏ꯫ ꯃꯥꯕꯨ ꯐꯧ ꯂꯣꯏꯅ ꯈꯥꯎꯕ ꯉꯝꯂꯝꯒꯗ꯭ꯔꯅꯦ?
Ngam Aduk chawkraba law adubu matumtana khawba loiramoyba kanade kari su khandaba saduna hita hanglurage asumna khalaba matung chawthoigi manakta laklami ngehaki matung chawthoigi mayum yorami aduga chawthoida asumna hairi Ibungo chawthoe nang tadagi lawdubu loisinba ngamlabro aidi phau khawba loirabraba tada phau khawba loirabani Aina kanna honaduna loisinda yadi khanduna loisilabani adu tada lakpa tanyam chari aina khawriba phaudugi akhawman oina phau sangbai mangadi pibiyudu tada chawthoi nanggi wafamdu kona khanasi hayeng khanarasi nanggi sei hajinaribra asingbra haibdo hayeng khanglaga nanggi wadu tanarasi ai chaleko Wahai khara se hairimlaga laupu nupado mayumda mukhanki chawthoi masado ising ayingbana senga luthoklaba matung chak thongba horami chak thongba hek haurakpaga chak senga duda uchi mayam changri aduga chawthoi gi akoibada koichen chenduna leiri chawthoi su chaphu mahi saurakpa aduda ching surami matam aduda ching khara leimaida taki uchi mayam dusu ching khara tarakpa aduda gi sinsinaduna ching adu khunduna charami Cheng adu yamdaba maramna usi singdo munaraga chaje mataw adu ubada chawthoina khangba ngamle madudi usi singase mabuk lamle haiba maram aduna cheng kharaga amu thoijinduna thonglami pumnamak loirebada kon achawba amada punna thidoklami adugi matung chawthoigi saru khara lawraba matung uchi mayam aduda pirami Mathangi numitni laupu nupado chawthoigi wafam adu thajadabadagi yengba chatlami laupu nupaduna magi lawfam hek yobagadi magi phau pumbado khawba loiduna leirami Oh chummidana chawthoina hairibaside madi mataw garam ngamlibana magi sibu mi atopaga nekliba jala phau sangbai manga laukhibada taradrani tawsiba phare lawjarasana Man hek laukiba numit aduda magi mayumase aina may thadok loiredana Asi khanna mayumda halai amaromda chawthoidi uchi mayamna tawbikhiba mateng ado ningsingduna adum leijai numit asigi sandhya matam oirabada chawthoina usi sing aduda sumna hairami Nushiraba uchi mayam ngasidi nakhoi mayamna egi awabada saruk yabituna awaba kokpiri Nakhoigi damakta aina numit khudingi nabuk thananaba chinjak pigani ado aina hairiba wase nakhoidi khanglamgadra khanglamoidra khangde adubu nakhoigi tawbiman khanbu utkani aina Uchi mayam dodi chawthoina hairiba mayam se karisu khangde khangliba haibabu uchi sabi moi ahum khaktani chawthoigi pukchel sengba tawbimal khangba adu uchi ahumduna uchi mayam duda haiduna khangali Pau adu tabada uchi mayamduna chawthoibu thagatlami asumna numit adudagi hauna chawthoi amadi uchi mayamduga leiminaki numit kharagi matungni chawthoida khunja nupa ahanduna lokhaman oina phau sangbai manga puduna pirami chawthoisu yamna harauba haibado oirami asumna nonini di chawthoi pukpe na charami aduga uchi mayamgisu chak saruk haptuna pijarami Nomagi ahingni laupu nupaduna makutta maipun paiduna chawthoigi yumthakta langsilai ahanbadadi chawthoi tumthakibana karisu khanglamde maisa adu asum tapna phaurakpadagi chawthoi phuk hogolai matam aduda yummado maina kanna chaklibado ubadagi chawthoi mapanda kanna chenthorai leinungda leiriba uchi mayamdusu maikhu manina leiba ngamdraduna mapanda loina chenthorai sabisu mapana chenthorai Matam aduda nupa ama chenkibado mahangna urami Sabi nupadugi matung inaduna mayum khangdoklami adugi matung chawthoigi yumda halaktuna leiri Mathangi numitni chawthoi magi leinanaba yum amadi chana thagnanaba karisu leitrabada khulgi yumthong khuding niduna matam khara chaba tarami adubu chawthoi niraga chadugi saru matam khara langphaida leiduna lelage khanjai Maram aduna khudakta Khulga lapnadana leiriba umang amada laklami uchi mayamdusu chawthoigi matung inarakhi asumna tha khara umangda satanduna aphanga chaduna leiri amaromda uchi mayamdudi mathang chatnakhibana lemhauriba haibabu uchi sabi amadi magi mataw ani da ngai hauri
Nongmagi numitni Chauthoina Sadan bachatkhringai uchi ahum ado turenda iruba laklami. Turen yorabada makhoi ahum ado nungaiba wariga saduna isingda chup chup luplami. Aduga nungpak thakta kunduna nungsa amuk yaiduna leiri. Tanja aduda hangoi ahum dusu turenduda machak thiba laklami. Hangoi ahum duna uchi ahum ki manak yoramdai matamda usi sabido ising khaurangbadagi turenda kumlai. Matam maduda uchi sabido khongpham chahudabadagi turengi ichenda takhirami. Uchi aduna mataw anida kanbiyu haina laurami. Adubu mataw anidunadi kanbiba ngamjade. Uchi adu iraknabadagi kanna kanna khongba hawraklami. Matam maduda hangoi nupi tathotpina uchi sabido ubadagi prap prap changsilaktuna isingdagi kangphanda pukhalai. Sabidi mathwai kanbirakpa aduda haraujai. Matam maduda hangoi amana tathotpida sumna hairai. Ita, kayu ita na tawrisibo. Usi dubu kanbiribasibo. Usiga leminage haribraba. Yam pakti ko usi duda minungsiga utana. Usi huran badubu. Ita, as noisidiba pilabani. Tu, usi se masak nungsidro. Ngasidi usi asi ubada haukraba wari kharabu ningsingbagumna phawi ita. Ado usi ase nungsada thambise. Masa se ingmana thakthangni e. Asti haiduna uchi ado nungsada phaudoklami. Sabigi mataw anidusu sabina lakmandabadagi thiba thorai. Matam maduda mataw sabidi hangoi ahumga leiribadu urami. Makhoi anisu matawgi manakta prap changlai. Tanja aduda sakudaba nupa amagi khonjelda asumna hairakpa makhoina tarami. Taw nakhoi tarukmak. Nakhoi taruk ase taibang miyoibani. Mamangi mapokta nakhoina aranba tawrubana handaki mapokta nakhoibu khoyum laina hangoi amadi uchigi mapokta pokpani. Adubu handaki mapok asida nakhoina aphaba minungsi leiba thabak tawrabadi taibang migi mapokta amuk oirakani. Mase nakhoigi laibakta tamlamnaba khudoni. Nakhoi tarukpu kanagumba miyoi amana luhungbiba matamda nakhoi miyoi pok oirakani. Luhungdriba phawbadi uchi hangoigi mapokta adumak leigani. Uchi amadi hangoi makhoi taruktudi sakudaba nupadugi wahaido tabada yamna harauba haibado oirami. Adubu karamna kanana makhoibu luhungbigani makhoidi mirol ngangba haibasu nate. Maram aduna nungairamba harauba maithong pumbado sukharami. Matam maduda uchi sabina asumna hairami. Itaw yatum, itaw yachaw. Hauzik hairamliba sakudaba khonjelado khoyum lai soidana oigani. Adubu karisu waganu. Aikhoiga leminariba pukchel chawba mahaki mafamda aikhoigi Cheirak kokpinaba toina haigani. Nongma natraga nongmadi aikhoigi Cheirak kokani. Yatumna amuk makha tarai. Itaw sabi. Hoi, adumna tawrasi. Adu itaw, hangoi ahumsidi aikhoina hainaribase khanglamoi. Moina kamdauba. Matam aduda hangoi tathotpina sumna hairai. Ho nakhoina hainaribado aikhoisu khangiko. Aikhoisu nakhoina hairibado yarage. Yachawna amu. Hangoina wangang. Adusu nupigi khonjelda. Aya, yamnga e. Matam aduda tathotpina amu makha tarai. Adudi noisu uchi natro. Uchi nabu wangang nabro. Asi hainaduna makhoi tarukado nokminarami. Ngahakki matung uchi amadi hangoi tarukado chauthoigi leifamda laklami. Aduga chauthoibu halakpa ngaijari. Chauthoisu sa ama pharaduna magi leifamda halai. Aduga sa adubu semba hawraklami. Sa adu semlingai hangoi ahum amadi uchi ahum mado chauthoigi manakta punna changlaktuna leirami. Chauthoidi mataw aduda ngakpa phawrami. Adubu ka hena khanjilubadi tawramde. Sa adu makhata na adum semli. Asumna numit khudingi usi sabina chauthoida makhoi tarukpu luhungbiyo haina numit khudingi hairami. Adubu chauthoina di karisu khangjaramde. Asumna chahi amagi matung nongma chauthoina chak thonglingai hangoi amadi uchi changlai. Aduga hangoi ama uchi ama ani paduna chaksangi akoibada chatlami. Mataw adu ubada chauthoina asumna khanjai. Korina tawrisibo. Iman he poklakpadagi asigumba amukta ukhidri. Uchiga hangoiga harauna loinabako. Masidi luhungbirageda. Asuk nushinarise sidagi hena nushinanaba.
ꯆꯥꯎꯊꯣꯏꯅ ꯑꯁꯨꯝꯅ ꯈꯜꯂꯛꯂꯤꯕ ꯑꯁꯤ ꯈꯣꯌꯨꯝꯂꯥꯏ ꯑꯃꯒꯤ ꯊꯧꯋꯤꯟꯁꯤꯅꯤ꯫ ꯆꯥꯎꯊꯣꯏꯅ ꯑꯅꯤ ꯄꯥꯗꯨꯅ ꯆꯠꯂꯤꯕ ꯍꯉꯣꯏ ꯑꯃꯗꯤ ꯎꯆꯤꯗꯣ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯍꯉꯣꯏꯒꯤ ꯉꯛꯁꯝ ꯑꯃꯗꯤ ꯎꯆꯤꯒꯤ ꯉꯛꯁꯝꯗ ꯂꯩ ꯄꯔꯦꯡ ꯍꯨꯛꯇꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯎꯆꯤ ꯍꯉꯣꯏ ꯑꯣꯜꯂꯝꯕ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯄꯣꯛ ꯑꯣꯏꯅ ꯑꯣꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ, ꯀꯤꯕꯁꯨ ꯐꯥꯎꯖꯩ꯫ ꯆꯥꯎꯊꯣꯏ ꯃꯈꯣꯏꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯀꯟꯅ ꯆꯦꯟꯈꯤ꯫ ꯑꯗꯨꯕꯨ ꯁꯥꯕꯤ ꯑꯣꯏꯔꯝꯕꯗꯨꯅ ꯌꯥꯝꯕꯨꯡ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯆꯥꯎꯊꯣꯏꯁꯨ ꯆꯦꯜꯂꯝꯕꯗꯒꯤ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯡꯐꯝ ꯈꯔ ꯍꯟꯖꯤꯜꯂꯛꯏ꯫ ꯁꯥꯕꯤ ꯑꯣꯏꯔꯝꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯨꯡ, ꯅꯅꯥꯎ ꯑꯩꯈꯣꯏꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯆꯩꯔꯥꯛ ꯐꯪꯂꯨꯔꯕ ꯑꯩꯈꯣꯏ ꯇꯔꯨꯛꯄꯨ ꯉꯁꯤꯗꯤ ꯆꯩꯔꯥꯛ ꯑꯗꯨꯗꯒꯤ ꯌꯥꯝꯕꯨꯡꯅ ꯀꯣꯛꯄꯤꯔꯦ꯫ ꯉꯁꯤꯗꯒꯤ ꯌꯥꯝꯕꯨꯡꯒꯤ ꯅꯔꯦꯝꯈꯥꯛꯀꯤ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯃꯛꯅꯤ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ꯫ ꯆꯥꯎꯊꯣꯏꯁꯨ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯂꯝꯃꯤ꯫ ꯆꯥꯎꯊꯣꯏꯁꯨ ꯃꯗꯣꯝ ꯇꯔꯛ ꯍꯤꯡꯖꯕ ꯃꯤꯁꯛꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯒꯦ ꯈꯟꯖꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯅꯣꯡꯃ ꯁꯥꯕꯤꯅ ꯆꯥꯎꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯝꯕꯨꯡ, ꯉꯁꯤꯗꯤ ꯅꯅꯥꯎ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯌꯥꯝꯕꯨꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯌꯥꯝꯕꯨꯡ? ꯌꯨꯝ ꯃꯩ ꯊꯥꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯌꯥꯝꯕꯨꯡꯅ ꯃꯇꯝ ꯑꯗꯨꯗ ꯐꯧ ꯈꯥꯎꯕꯒꯤ ꯑꯈꯥꯎꯃꯟ ꯐꯧ ꯁꯪꯕꯥꯏ 5 ꯄꯤꯔꯛꯈꯤꯕ ꯂꯧꯄꯨ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯃꯟ ꯈꯨꯝꯒꯗꯧꯕꯅꯤ, ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯇꯧꯕ ꯃꯤꯗꯤ ꯇꯥꯟꯊꯣꯛꯈꯤꯒꯗꯧꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯨꯜꯗ ꯆꯠꯂꯁꯤ, ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯄꯥꯝꯕꯤꯔꯤꯕ꯭ꯔꯥ ꯌꯥꯝꯕꯨꯡ? ꯆꯥꯎꯊꯣꯏꯗꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ 8ꯃꯛ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯊꯣꯏꯅ ꯈꯨꯟꯖꯥ ꯑꯍꯟ ꯑꯗꯨꯕꯨ ꯎꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯗ, ꯑꯩ ꯆꯥꯎꯊꯣꯏꯅꯤ꯫ ꯇꯥꯗꯁꯦ ꯑꯩꯅꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯣꯟꯅꯔꯝꯃꯦꯅꯦ ꯇꯥꯗ꯫ ꯇꯥꯗꯗꯤ ꯃꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤꯀꯣ? ꯆꯥꯎꯊꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯍꯟ ꯑꯗꯨ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯉꯤ, ꯀꯤꯕꯁꯨ ꯐꯥꯎꯖꯩ꯫ ꯑꯗꯨꯒ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯉꯥꯛꯄꯤꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯆꯥꯎꯊꯣꯏ, ꯅꯪ ꯇꯥꯗꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯂꯥꯜꯂꯨꯕꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯉꯣꯟꯗ ꯇꯥꯗꯒꯤ ꯂꯧꯐꯝ ꯇꯪꯈꯥꯏ ꯄꯤꯔꯒꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ, ꯑꯩꯒꯤ ꯑꯄꯤꯛꯄ ꯄꯨꯛꯆꯦꯜ ꯑꯁꯤ ꯅꯍꯥꯛꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯃꯇꯨꯡꯗꯗꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯔꯣꯏꯒꯦꯅꯦ ꯆꯥꯎꯊꯣꯏ꯫ ꯆꯥꯎꯊꯣꯏꯁꯨ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯈꯨꯟꯖꯥ ꯄꯨꯝꯕꯁꯨ ꯅꯨꯡꯁꯤꯅꯈꯤ꯫